ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯈꯝꯕꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯥ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯠꯇꯒ ꯃꯥꯒ ꯎꯅꯍꯟꯕ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯛꯅꯔꯤꯕ꯭ꯔꯥ ꯐꯔꯦ ꯅꯨꯄꯥꯅ ꯅꯨꯄꯥ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯀꯩꯒꯨꯝꯕ ꯊꯥꯗꯣꯏꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯝꯗꯕ ꯊꯣꯛꯂꯒꯗꯤ ꯅꯨꯄꯤꯁꯤ ꯃꯥꯅ ꯅꯝꯗꯨꯅ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯊꯧꯉꯝꯕꯗꯨ ꯄꯥꯝꯍꯩꯕꯒ ꯎꯅꯗꯨꯅ ꯐꯖꯅ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯕ ꯃꯇꯨꯡ ꯂꯪꯂꯥ ꯂꯪꯖꯟ ꯈꯔꯗꯤ ꯃꯥ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯀꯣꯛ ꯑꯣꯏꯔꯤꯕꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯊꯧꯉꯝꯕꯅ ꯍꯥꯏꯔꯤ ꯅꯨꯄꯥꯗꯨ ꯃꯁꯛꯇꯤ ꯈꯪꯏ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯊꯥꯗꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨ ꯊꯥꯗꯣꯏꯁꯨ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯃꯔꯝꯅ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯃꯦꯗꯥꯝ ꯐꯣꯟꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯈꯤꯡꯂꯩꯔꯦ ꯊꯥꯗꯣꯏ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯐꯣꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯃꯤꯁꯀꯣꯜ 2 ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯔꯛ ꯑꯗꯨꯗ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯃꯤꯁꯀꯣꯜ 3 ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ ꯃꯃꯥꯗ ꯀꯣꯜ ꯕꯦꯛ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯤ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯃꯃꯥꯗ ꯀꯣꯜ ꯇꯧꯅ ꯇꯧꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯒ ꯗꯣꯛꯇꯔ ꯀꯩꯅꯣꯝꯇ ꯅꯥꯀꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯊꯥꯗꯣꯏ ꯃꯃꯥꯏꯗꯣ ꯅꯣꯟꯈꯠꯇꯨꯅ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯃꯐꯝ ꯑꯁꯤꯗ ꯔꯦꯝꯁꯟ ꯀꯧꯕ ꯄꯦꯁꯦꯟ ꯑꯃ ꯗꯣꯛꯇꯔꯅ ꯌꯦꯡꯉꯤ ꯍꯥꯏꯅ ꯃꯈꯥꯗꯒꯤ ꯍꯥꯏꯔꯛꯄ ꯑꯣ ꯍꯣꯏ ꯃꯈꯥ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛꯄꯨ ꯃꯥꯒꯤ ꯐꯤꯕꯝꯁꯤꯕꯨ ꯀꯝꯗꯧꯔꯤꯒꯦ ꯗꯣꯛꯇꯔ ꯊꯥꯗꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯈꯖꯤꯛ ꯅꯣꯛꯄꯗꯤ ꯐꯥꯎꯏ ꯃꯔꯝꯗꯤ ꯔꯦꯝꯁꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯊꯥ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯑꯅꯥꯕ ꯍꯪꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯛꯂꯤꯕ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯍꯪꯅꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯍꯪꯂꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯕ ꯑꯁꯤꯗ ꯉꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯗ ꯊꯣꯏꯅ ꯀꯣꯛ ꯊꯥꯗꯔꯨꯗꯦ ꯍꯣꯏ ꯑꯩꯒꯤ ꯄꯦꯁꯦꯟꯅꯤ ꯊꯣꯏꯗꯣꯛꯄ ꯀꯩꯝꯇ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯁꯣꯝꯅ ꯄꯦꯁꯦꯟꯗꯨꯒꯤ ꯀꯅꯥ ꯑꯩꯁꯦ ꯃꯥꯒ ꯅꯪꯁꯦ ꯃꯥꯒꯤ ꯀꯅꯥꯅꯤ ꯍꯥꯏꯕꯅꯣ ꯍꯥꯏꯔꯛꯄꯅꯤ ꯁꯥꯏꯠ ꯑꯃꯔꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯄꯥꯝꯍꯩꯕꯗꯨ ꯄꯨꯔꯞ ꯄꯨꯔꯞ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯩꯕ ꯀ꯭ꯔꯤꯇꯤꯀꯥꯗꯨ ꯄꯥꯈꯠꯅ ꯑꯩꯗꯣ ꯔꯦꯝꯁꯟꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯅꯤ ꯅꯥꯕꯅ ꯆꯍꯤ ꯐꯥꯈ꯭ꯔꯦ ꯑꯗꯨꯁꯨ ꯅꯪꯒꯤ ꯍꯦꯛ ꯊꯣꯡꯒꯜꯃꯛꯇꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯒꯨꯝ ꯑꯩꯅ ꯄꯨꯔꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯁꯥꯔꯤꯁꯦ ꯍꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯅꯨ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯒꯦ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯨ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯛꯇꯣ ꯔꯦꯝꯁꯟꯒꯤ ꯃꯐꯝꯗ ꯎꯠꯂꯛꯄ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀ꯭ꯔꯤꯇꯤꯀꯥ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯍꯥꯏꯕ ꯉꯝꯗꯦ ꯄꯥꯝꯍꯩꯕ ꯑꯩ ꯋꯥ ꯑꯝꯇ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯍꯥꯏꯔꯅꯨ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯁꯤꯃꯈꯛ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀ꯭ꯔꯤꯇꯤꯀꯥꯗꯨ ꯊꯥꯗꯣꯏꯗ ꯑꯃꯨꯛ ꯏꯀꯥꯏꯅ ꯌꯦꯡꯉꯤ ꯄꯥꯝꯍꯩꯕꯗ ꯑꯃꯨꯛ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯞ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥꯅꯣ ꯃꯤꯁꯤ ꯀꯥꯏꯕꯗ ꯂꯣꯏꯔꯝꯃꯅꯤ ꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯄꯥꯝꯍꯩꯕ ꯀ꯭ꯔꯤꯇꯤꯀꯥ ꯆꯠꯈ꯭ꯔꯕꯗ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯂꯩꯔꯤꯕꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ ꯑꯣ ꯁꯤ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯁꯍꯔꯋꯥꯏꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯗꯣꯏꯕ ꯑꯗꯨꯒꯤ ꯊꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯤꯅꯤ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯐꯥꯒꯤ ꯇꯥꯊꯣꯏꯗꯣ ꯀꯩꯒꯤꯅꯣ ꯁꯞꯇ꯭ꯔꯒꯗꯤ ꯁꯥ ꯃꯥꯜꯂꯤꯅꯦ ꯅꯃꯤꯠꯅ ꯅꯅꯥꯎ ꯇꯧꯗꯅ ꯀꯩꯅꯣ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯁꯥ ꯃꯥꯟꯕ꯭ꯔꯅꯦ ꯊꯥꯗꯣꯏꯗꯨ ꯋꯥ ꯉꯥꯡꯗꯕꯤ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕꯅ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯗꯣꯛꯇꯔꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯁꯪꯕꯤꯒꯦ ꯁꯪꯗꯦ ꯅꯪꯗꯧꯅ ꯐ꯭ꯔꯤꯗ ꯀꯣꯏꯔꯒ ꯂꯩꯕ ꯁꯪꯗꯦ ꯑꯣ ꯁꯪꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯝꯗꯅ ꯁꯪꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯉꯥꯎꯕ ꯀꯣꯛ ꯆꯥꯛꯄ ꯍꯥꯏꯁꯤꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥ ꯃꯥꯟꯕ ꯍꯦꯟꯖꯤꯜꯂꯛꯑꯦ ꯁꯨꯝ ꯄ꯭ꯔꯞ ꯆꯠꯈꯤ ꯊꯥꯗꯣꯏꯗꯨ ꯄꯥꯝꯍꯩꯕꯗꯤ ꯅꯣꯛꯃꯤ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ
ꯃꯥꯁꯨ ꯔꯦꯝꯁꯟꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠꯇꯣ ꯅꯥꯀꯜꯗ ꯊꯝꯃꯤ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯍꯜꯂꯅꯤꯅꯦ ꯍꯥ ꯑꯗꯨ ꯑꯣꯏꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯄꯥꯝꯍꯩꯕ ꯃꯃꯤꯠꯇꯣ ꯔꯦꯝꯁꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯩꯒꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯗꯣꯛꯇꯔ ꯅꯔꯁ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝꯁꯤꯅ ꯃꯥꯡꯗ ꯄꯔꯦꯡ ꯂꯦꯞꯄꯦ ꯍꯥꯏꯔꯒ ꯈꯨꯠꯁꯤꯗꯒ ꯇꯞ ꯄꯥꯏꯕꯤꯔꯒ ꯃꯣꯏꯅ ꯑꯩ ꯂꯥꯌꯦꯡꯕꯗꯣ ꯕꯤꯠ ꯂꯩꯕꯣ ꯍꯦ ꯃꯤꯅꯥ ꯑꯗꯨꯛ ꯆꯣꯞꯄ ꯊꯨꯏ ꯅꯪꯅ ꯅꯍꯥꯟꯈꯩ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯅꯛꯁꯤꯟꯅꯔꯤꯕꯣꯏꯔꯦ ꯂꯥꯎ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯍꯥꯏꯔꯒ ꯕꯦꯠꯇꯨꯗꯒꯤ ꯆꯨꯡꯊꯅꯕ ꯍꯣꯠꯅꯩ ꯑꯩ ꯀꯩꯅꯣ ꯉꯥꯎꯔꯕ ꯅꯪꯕꯣ ꯑꯩꯁꯦ ꯅꯥꯔꯤꯕ ꯅꯪꯒꯤꯗꯣ ꯑꯩ ꯈꯪꯉꯦ ꯂꯧ ꯌꯥꯔꯦ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯆꯠꯂꯨ ꯂꯧ ꯅꯠꯇ꯭ꯔꯗꯤ ꯚꯥꯏꯔꯁꯇꯣ ꯏꯇꯨꯗꯒ ꯑꯃꯨꯛ ꯂꯥꯟꯁꯤꯜꯂꯛꯀꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯁꯦ ꯅꯪꯗꯤ ꯈꯪꯉꯨꯏ ꯁꯤꯗ ꯍꯦꯛ ꯅꯪ ꯌꯦꯡꯕ ꯆꯪꯂꯛꯂꯤꯕ ꯗꯣꯛꯇꯔꯗꯣ ꯈꯪꯕ꯭ꯔꯥ ꯃꯃꯥꯏ ꯀꯣꯏꯗꯥꯅꯕꯤ ꯃꯁꯝ ꯁꯥꯡꯕꯤ ꯌꯥꯇꯣꯟ ꯎꯔꯨꯞ ꯇꯧꯅ ꯅꯣꯛꯄꯗ ꯃꯃꯤꯠ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯅꯇꯩꯃꯅꯤ ꯈꯪꯖꯤꯜꯂꯨ ꯅꯪꯅ ꯑꯇꯣꯞꯄꯗ ꯅꯃꯤꯠꯇꯣ ꯀꯥꯔꯟ ꯇꯥꯔꯒꯁꯨ ꯅꯇꯩꯃꯗꯗꯤ ꯍꯧꯔꯛꯀꯅꯨ ꯅꯪ ꯊꯤꯅ ꯆꯩ ꯆꯥꯅꯤꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯅꯁꯨ ꯄꯥꯝꯕ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛ ꯆꯪꯂꯛꯄ ꯃꯁꯝ ꯁꯥꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯕꯤ ꯃꯃꯤꯠꯅ ꯅꯣꯛꯄꯤ ꯑꯃ ꯂꯩꯀꯣ ꯄꯥꯝꯍꯩꯕ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯔꯦꯝꯁꯟꯒꯤ ꯃꯀꯣꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯏ ꯅꯪ ꯐꯥꯒꯤꯗꯒꯤ ꯆꯪꯂꯨꯞ ꯌꯧꯁꯤꯜꯂꯛꯑꯦꯅꯦ ꯅꯪꯒꯤꯁꯦ ꯐꯥꯏꯠ ꯄꯥꯝꯃꯤꯔꯣ ꯍꯥ ꯃꯤꯅ ꯊꯥꯡꯅ ꯊꯤꯟꯕꯤꯔꯝꯕ ꯖꯒꯥꯗꯨꯗ ꯑꯃꯨꯛ ꯆꯩꯔꯣꯡ ꯃꯥꯟꯕ ꯈꯨꯠꯁꯤꯅ ꯊꯤꯟꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯃꯥꯗꯤꯅꯦ ꯑꯩ ꯈꯛꯀꯤ ꯈꯪꯉꯕ ꯑꯩ ꯈꯛꯀꯤꯅꯦ ꯃꯥꯗꯤ ꯃꯈꯨꯠꯀꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯑꯦꯛꯇꯤꯡꯒ ꯌꯥꯎꯔꯒ ꯏꯉꯥꯎ ꯉꯥꯎꯈꯩ ꯔꯦꯝꯁꯟꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯇꯧꯔꯤꯕꯅꯤ ꯊꯣꯡꯖꯜꯗꯨꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯎꯕ ꯅꯠꯇꯦ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯆꯤꯟꯗꯨ ꯈꯨꯝꯂꯒ ꯊꯤꯛ ꯅꯣꯛꯏ ꯊꯥꯗꯣꯏꯗꯤ ꯃꯨꯟꯅ ꯄꯥꯝꯍꯩꯕꯗ ꯌꯦꯡꯂꯒ ꯂꯩ ꯄꯥꯝꯍꯩꯕꯁꯨ ꯃꯃꯥꯏꯗꯨ ꯑꯩꯒꯤꯅꯤ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯊꯥꯗꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯈꯨꯠꯇꯨ ꯇꯥꯞ ꯇꯨꯡꯂꯣꯝꯗ ꯄꯨꯟꯁꯤꯟꯈꯤ ꯃꯁꯥꯒꯗꯨ ꯁꯠ ꯇꯤꯡꯈꯠꯇꯨꯅ ꯗꯣꯛꯇꯔ ꯆꯪꯕꯤꯔꯣ ꯌꯥꯅꯤ ꯁꯣꯝꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯕꯨ ꯉꯥꯎꯗꯦ ꯍꯥꯏꯕ ꯌꯥꯗꯣꯏꯔꯤꯕ ꯃꯁꯤ ꯃꯤꯁꯦ ꯇꯨꯃꯤꯟꯅ ꯋꯥꯈꯜꯗ ꯈꯟꯕꯅꯤ ꯃꯆꯤꯟꯅ ꯊꯣꯛꯅꯗꯤ ꯍꯥꯏꯕ ꯅꯠꯇꯦ ꯊꯥꯗꯣꯏ ꯔꯦꯝꯁꯟꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯔꯦꯝꯁꯟꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯅꯪ ꯅꯁꯥꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯗꯤꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤꯀꯣ ꯍꯣꯏ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯗꯣꯛꯇꯔ ꯋꯥꯗꯨ ꯔꯦꯝꯁꯟꯅ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯄꯥꯝꯍꯩꯕꯅ ꯍꯥꯟꯅ ꯁꯠ ꯈꯨꯝꯂꯛꯏ ꯗꯣꯛꯇꯔ ꯑꯌꯨꯛ ꯆꯠꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯊꯤꯜ ꯆꯠꯇꯣꯏꯔꯥ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡꯗꯣ ꯑꯌꯨꯛ ꯑꯗꯨꯝ ꯌꯥꯔꯅꯤꯌꯦ ꯊꯥꯗꯣꯏ ꯔꯦꯝꯁꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯄꯜꯁ ꯆꯦꯛ ꯇꯧꯏ ꯔꯦꯝꯁꯟ ꯄꯥꯝꯍꯩꯕꯗ ꯌꯦꯡꯂꯒ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯉꯨꯇꯨ ꯍꯥꯏꯕꯒꯨꯝ ꯅꯣꯛꯁꯤꯜꯂꯛꯏ ꯄꯥꯝꯍꯩꯕ ꯔꯦꯝꯁꯟꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯒ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯤ ꯑꯗꯨ ꯁꯤꯗꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯋꯥꯀꯤꯡ ꯆꯠꯄ ꯆꯥꯕ ꯊꯛꯄ ꯁꯤꯗ ꯇꯧꯏꯁꯤ ꯃꯈꯥ ꯇꯥꯅ ꯃꯇꯝ ꯈꯔ ꯇꯧꯈꯣꯀꯣ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯃꯤꯅ ꯊꯥꯡꯅ ꯊꯤꯜꯍꯜꯂꯅꯨ ꯔꯦꯝꯁꯟ ꯅꯣꯛꯃꯤ ꯊꯥꯗꯣꯏꯗꯤ ꯌꯦꯡꯉꯤ ꯊꯥꯗꯣꯏꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯤꯛ ꯅꯣꯛꯂꯤ ꯀꯩꯅꯣ ꯁꯤꯒꯤ ꯑꯊꯤꯕꯤꯁꯤꯅ ꯑꯗꯨꯝ ꯅꯣꯛꯇꯨꯅ ꯂꯩꯔꯤꯁꯤꯅ ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯦ ꯔꯦꯝꯁꯟ ꯄꯥꯝꯕ ꯖꯥꯠꯂꯣ ꯃꯥꯟꯁꯤꯜꯂꯛꯀꯗꯧꯔꯦꯕ ꯔꯦꯝꯁꯟꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯃꯁꯤꯒ ꯅꯪꯒ ꯀꯣꯏꯅꯔꯣ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯀꯣꯠꯁꯤꯟꯅꯔꯒ ꯏꯪꯒꯤꯠ ꯇꯧꯏ ꯔꯦꯝꯁꯟꯗꯨ ꯄꯥꯝꯗꯦ ꯃꯁꯛ ꯊꯤ ꯍꯥꯏꯕꯒꯨꯝ ꯃꯈꯣꯟꯗꯨ ꯊꯣꯛꯇ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏꯗꯤ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯅꯤꯗꯨ ꯃꯔꯩ ꯇꯧꯅꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯛꯄꯗꯥꯏ ꯋꯥꯏꯅꯤ ꯊꯥꯗꯣꯏꯅ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯟꯅꯅꯕ ꯊꯣꯛꯂꯛꯄ ꯇꯟꯖꯥ ꯑꯗꯨꯗꯅꯤ इखंग खंगहौदना अहल लोइरबी नुपी अमा एक्सीडेंट थोकपगी पुखलकपनी ममादा फोन तौगे हाइना फोनदुदा येंगदुना लाकपनी नाकलदा चटख्रिबा सोकपदुदा मा थोइना ओनसिलुदे हाइफेट नाकजेब ओइना उहौबनी फोनदु तौनबा होने अदुबु तंजादुदा थौजालदु याम फिंगना थादोइगी मनाकदु चेंसिलै थादोइ ngakna थौजालदु येंगी सर कैदौरे थौजालदु सोर थबेत थबेत होलगा ꯑꯩꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯣꯏ ꯃꯥꯗꯣ ꯒꯥꯔꯤ ꯑꯃꯅ ꯊꯨꯝꯃꯝꯕꯗꯒꯤ ꯈꯔ ꯊꯤꯅ ꯁꯣꯏ ꯍꯧꯖꯤꯛꯇꯤ ꯃꯥꯗꯨ ꯄꯨꯁꯤꯟꯈꯤꯕꯅꯤ ꯊꯥꯗꯣꯏ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯊꯥꯖꯗꯕ ꯄꯥꯎꯅꯤ ꯊꯧꯖꯥꯜ ꯃꯥꯅ ꯃꯉꯣꯟꯗ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯣ ꯊꯥꯗꯣꯏ ꯊꯥꯗꯣꯏꯗꯨ ꯃꯪꯗꯨꯅ ꯂꯩ ꯊꯧꯖꯥꯜꯅ ꯐꯠ ꯃꯁꯥꯗꯨ ꯅꯣꯝꯃꯤ
ꯊꯥꯗꯣꯏ ꯊꯧꯖꯥꯜꯗ ꯌꯦꯡꯂꯛꯏ. ꯏꯃꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯥꯔ? ꯑꯩꯈꯣꯏ ꯃꯥꯗꯤ? ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯤ. ꯊꯥꯗꯣꯏ ꯌꯥꯝ ꯊꯨꯅ ꯀꯞꯇꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ. ꯅꯥꯀꯟꯗ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯅꯕ ꯂꯩꯔꯝꯕ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯗꯣ ꯊꯥꯗꯣꯏꯅ ꯀꯞꯂꯒ ꯆꯦꯟꯈꯤꯕꯗꯨ ꯃꯈꯣꯏꯁꯨ ꯊꯥꯗꯣꯏꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ. ꯌꯥꯝ ꯊꯨꯅ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ. ꯑꯗꯨꯕꯨ ꯃꯥꯅ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯝꯂꯦ. ꯊꯥꯗꯣꯏ ꯈꯣꯡꯐꯝꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯅꯤꯡꯗ ꯈꯣꯡꯐꯝ ꯈꯔ ꯈꯖꯤꯛ ꯍꯜꯂꯤ. ꯕꯦꯠꯇ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯏꯃꯥ! ꯆꯦꯟꯁꯤꯜꯂꯒ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯧꯔꯦ. ꯏꯃꯥ! ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯍꯧꯒꯠꯂꯣ! ꯏꯃꯥ! ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯃꯥ! ꯍꯧꯒꯠꯂꯣ! ꯅꯆꯥꯕꯨ ꯀꯅꯥꯅ ꯁꯦꯟꯅꯔꯝꯒꯦ? ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯏꯃꯥ! ꯃꯃꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯀꯧꯔꯒ ꯀꯞꯄꯤ. ꯍꯥꯟꯅ ꯂꯩꯔꯝꯕ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡ ꯑꯗꯨꯗꯤ ꯊꯥꯗꯣꯏꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯗꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯥꯗꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯣꯏꯁꯨ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯒꯦ ꯍꯥꯏꯔꯝꯂꯒ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯒꯠꯂꯣ ꯏꯃꯥ! ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ. ꯍꯧꯒꯠꯂꯣ ꯏꯃꯥ! ꯍꯧꯒꯠꯂꯣ! ꯍꯤꯛ ꯀꯞꯂꯤ. ꯅꯔꯁ ꯗꯣꯛꯇꯔ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯥꯗꯣꯏꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯑꯉꯥꯎꯕꯤ ꯑꯣꯜꯂꯤ. ꯃꯃꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤꯕꯅꯤ. ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ? ꯉꯁꯥꯏꯗ ꯍꯔꯥꯎ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯍꯧꯕ ꯃꯃꯥꯗꯨ ꯊꯥꯖꯗꯕ ꯃꯤꯀꯨꯞꯇ ꯎꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯃꯥ ꯃꯊꯃꯣꯏꯗ ꯄꯨꯕ ꯉꯝꯗ꯭ꯔꯦ. ꯊꯥꯗꯣꯏ, ꯀꯞꯀꯅꯨ, ꯇꯣꯛꯑꯣ. ꯃꯦꯗꯥꯝ, ꯏꯃꯥꯁꯦ ꯑꯝꯇ ꯍꯧꯗꯣꯛꯄꯤꯌꯣ. ꯏꯃꯥꯁꯦ ꯄꯥꯡꯒꯜꯍꯟꯒꯅꯨ ꯃꯦꯗꯥꯝ. ꯑꯩ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯒꯦ. ꯅꯣꯏ ꯏꯃꯥꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣ ꯍꯥꯏꯕꯤꯌꯣ. ꯏꯃꯥꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣ ꯍꯥꯏꯕꯤꯌꯣ. ꯊꯥꯗꯣꯏ ꯃꯈꯥꯗ ꯒꯤꯠ ꯐꯝꯊꯔꯒ ꯍꯤꯛ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ. ꯃꯇꯧꯗꯨꯗ ꯇꯧꯐꯝ ꯈꯪꯗꯦ ꯃꯈꯣꯏꯁꯤꯡꯗꯨ. ꯃꯤ ꯂꯥꯡꯅꯕ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯄꯥꯝꯍꯩꯕꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯅ ꯂꯥꯛꯏ. ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ. ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯒ ꯑꯌꯦꯡꯕ ꯑꯃꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯏꯃꯔꯖꯦꯟꯁꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯟꯊꯣꯔꯛꯏ. ꯊꯥꯗꯣꯏꯅ ꯀꯞꯇꯨꯅ ꯃꯃꯥꯕꯨ ꯄꯨꯈꯤꯅꯣ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯝꯍꯩꯕ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯠ ꯂꯩꯊꯣꯛꯏ. ꯊꯥꯗꯣꯏ ꯃꯉꯣꯟꯗ ꯐꯪꯂꯤꯕ ꯆꯩꯅ ꯑꯋꯥꯕ ꯃꯃꯥꯡꯗ ꯐꯪꯈ꯭ꯔꯕꯅꯤ. ꯀꯌꯥꯔꯛꯁꯨ ꯍꯟꯅ ꯋꯥꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯃꯍꯥꯛ ꯌꯦꯡꯕ ꯉꯝꯗꯦ. ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯂꯩ. ꯊꯥꯗꯣꯏꯕꯨ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡ ꯑꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯃꯥ! ꯅꯪ ꯆꯠꯈꯤꯅꯨ ꯏꯃꯥ! ꯑꯩ ꯀꯅꯥꯒ ꯂꯩꯌꯣ ꯍꯥꯏꯅꯣ? ꯅꯪ ꯆꯠꯈꯤꯅꯨ ꯏꯃꯥ! ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯈꯨꯝꯃꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯏꯃꯥ! ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯀꯧꯔꯝꯈꯣ ꯏꯃꯥ! ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨꯗ ꯗꯣꯛꯇꯔ ꯅꯔꯁ ꯂꯣꯏꯅ ꯀꯞꯄꯤ. ꯃꯣꯏꯁꯨ ꯇꯣꯛꯂꯣ, ꯀꯞꯂꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯍꯥꯏꯅꯕꯁꯨ ꯂꯩꯇꯦ. ꯋꯥꯍꯩꯒꯤ ꯋꯥꯅꯤ, ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯄꯨꯊꯈ꯭ꯔꯦ. ꯊꯥꯗꯣꯏꯁꯨ ꯅꯥꯎꯕꯤꯅ ꯇꯧꯔꯒ ꯃꯌꯨꯝꯗ ꯍꯩꯊꯍꯟꯈ꯭ꯔꯦ. ꯄꯥꯝꯍꯩꯕ ꯀꯥꯗꯨꯗ ꯆꯪꯂꯛꯂꯒ ꯇꯨꯃꯤꯟꯅ ꯋꯥꯜꯗꯨꯗ ꯉꯥꯗꯨꯅ ꯂꯩ. ꯃꯇꯧꯗꯨꯗ ꯔꯦꯝꯁꯟ ꯉꯛꯅ ꯀꯩꯗꯧꯔꯒꯦ? ꯑꯁ꯭ꯋꯥꯏꯗ ꯃꯪꯉ ꯂꯩꯗꯨꯕꯣ? ꯍꯣꯏ, ꯑꯩꯅ ꯑꯩꯁꯦ ꯇꯥꯗ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯃꯤ? ꯁꯣꯜꯂꯤ. ꯌꯦꯛꯅꯕꯒꯤ ꯃꯥꯡꯗ ꯅꯨꯄꯥꯅꯤ. ꯃꯁꯣꯡ ꯐꯜꯂꯕꯁꯨ ꯊꯧꯅꯥ ꯂꯩꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯗꯗꯤ ꯃꯥ ꯂꯩꯁꯅꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯃꯣꯏ ꯌꯧꯅ ꯁꯣꯛꯈꯤꯕꯅ ꯃꯍꯥꯛ ꯌꯦꯡꯕ ꯉꯝꯗꯦ. ꯍꯥꯏꯅꯒꯅꯤ ꯑꯎꯕ ꯃꯤꯁꯤꯡꯅ ꯑꯁꯤꯕꯨ ꯅꯨꯄꯥꯅꯤ ꯍꯥꯏꯅ. ꯑꯗꯨꯕꯨ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯆꯞ ꯃꯥꯟꯅꯕꯅꯤ. ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯩꯇ꯭ꯔꯒ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩꯊꯣꯛꯀꯗ꯭ꯔꯥ? ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤ ꯅꯨꯄꯥ ꯂꯩꯇꯦ. ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯍꯩꯃꯥ! ꯀꯩꯗꯧꯔꯒꯦ ꯃꯤ? ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯅꯣꯝꯕꯅꯤ. ꯄꯥꯝꯍꯩꯕ ꯃꯃꯤꯠꯇꯨ ꯏꯉꯥꯡ ꯔꯦꯝꯁꯟꯗ ꯌꯦꯡꯂꯛꯏ. ꯀꯩꯅꯣ ꯅꯃꯤꯠꯀꯗꯨꯅ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯕꯤꯔꯒꯦ? ꯅꯪ ꯀꯞꯄꯒ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯄꯥꯝꯍꯩꯕ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ.
ꯃꯥꯒꯤ ꯃꯃꯥꯗꯣ ꯍꯧꯖꯤꯛ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯒ ꯑꯩꯒꯤ ꯕꯦꯡꯕ ꯅꯛꯁꯤꯜꯂꯤ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯃꯈꯥꯗ ꯇꯥꯔꯛꯏ ꯃꯇꯧꯗꯨꯗ ꯔꯦꯝꯁꯟ ꯄꯥꯝꯍꯩꯕꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯤ ꯇꯣꯛꯑꯁꯦ ꯃꯇꯝꯅꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯁꯤꯒꯗꯧꯕ ꯂꯩꯔꯕꯅꯤ ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯥꯛꯄꯒꯤ ꯆꯠꯆꯈꯤꯕꯅꯤ ꯑꯩ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯃꯃꯥꯒ ꯃꯥꯒꯗꯪ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯃꯥ ꯌꯥꯝ ꯀꯞꯈꯤꯕꯅꯤ ꯃꯥꯅ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯇꯣ ꯑꯩ ꯎꯕ ꯉꯝꯃꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯔꯦꯝꯁꯟ ꯈꯥꯝꯂꯨꯕ ꯇꯧꯗꯦ ꯆꯠꯈꯤꯅꯨ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯄꯣꯞ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯏ ꯄꯥꯝꯍꯩꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯊꯥꯗꯣꯏ ꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯁꯣꯝꯗ ꯊꯣꯏꯕꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯤ ꯈꯔꯁꯨ ꯃꯝꯁꯤꯜꯂꯛꯂꯕꯅꯤ ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯃꯩ ꯀꯣꯏꯕꯗꯨ ꯌꯥꯎꯔꯤ ꯏꯃꯥ ꯍꯥꯏꯅ ꯏꯆꯤꯟꯁꯤꯅ ꯑꯃꯨꯛꯇꯁꯨ ꯀꯧꯕ ꯐꯪꯍꯧꯗꯦꯗꯀꯣ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣ ꯏꯃꯥ 이마부 얘도 묵세내간 이동도 타모야 이래가 가리기 아이단다 담비름으로 ꯆꯠꯈꯤꯅꯨ 이마 ꯅꯪ ꯆꯠꯈꯤꯅꯨꯋꯣ ꯃꯩ ꯀꯣꯏꯕ ꯂꯣꯏꯔꯕꯗ ꯃꯈꯥꯗ ꯊꯥꯗꯣꯏꯕꯨ ꯄꯨꯊꯔꯛꯏ ꯃꯆꯦ ꯃꯅꯝ ꯑꯁꯤꯡꯅ ꯃꯥꯕꯨ ꯀꯟꯅ ꯐꯥꯔꯤ ꯊꯥꯗꯣꯏꯗꯤ ꯃꯃꯩ ꯃꯃꯤꯠ ꯃꯐꯤ ꯃꯔꯣꯜ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯄꯥꯝꯍꯩꯕ ꯃꯪ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯆꯪꯁꯤꯜꯂꯨꯕꯁꯨ ꯇꯧꯗꯦ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯣꯛꯑꯣ ꯍꯥꯏꯅ ꯋꯥꯍꯩ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯊꯦꯝꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯉꯝꯗꯦ ꯊꯥꯗꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯁꯣꯟꯊꯕꯒꯨꯝ ꯇꯧꯔꯤ ꯍꯧꯅꯔꯨꯕ ꯇꯧꯗꯦ ꯃꯆꯤꯟꯗꯒꯤ ꯋꯥꯈꯜꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯒꯦ ꯍꯥꯏꯅꯁꯨ ꯅꯣꯡꯃꯇ ꯍꯥꯏꯔꯨꯗꯦ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯤ ꯃꯔꯤ ꯃꯔꯤ ꯃꯪ ꯀꯥꯟꯅꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯀꯞꯇꯨꯅ ꯆꯠꯅꯤꯡꯗ ꯆꯠꯂꯤ ꯄꯥꯝꯍꯩꯕꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯌꯨꯝꯗꯨꯗ ꯃꯤ 10 ꯇꯤꯜꯂꯝꯕꯗꯒꯤ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯇꯅꯤ ꯑꯍꯜ ꯑꯃꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯃꯥꯒꯤ ꯃꯇꯥ ꯑꯅꯤꯗꯨꯒ ꯈꯛꯇꯃꯛꯅꯤ ꯉꯥꯏꯍꯧꯔꯤꯕꯗꯨ ꯅꯁꯥꯗꯣ ꯌꯥꯔꯣꯏꯌꯦ ꯊꯥꯗꯣꯏ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩꯅ ꯆꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏ ꯑꯃꯠꯇ ꯈꯪꯂꯣꯏꯌꯦ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝꯗꯣꯏꯅ ꯇꯣꯛꯑꯣꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯒꯤ ꯏꯃꯥꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯕꯤꯔꯝꯂꯤꯁꯤꯕꯣ ꯑꯩ ꯋꯥꯏꯌꯦ ꯑꯩ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯗꯤꯌꯦ ꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯁꯤꯕꯒꯤ ꯅꯨꯃꯤꯠꯁꯨ ꯌꯥꯠꯄ ꯂꯣꯏꯈ꯭ꯔꯕꯅꯤ 이마ꯒꯤꯁꯨ ꯃꯇꯝꯗ ꯌꯧꯔꯛꯄꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯞꯄꯒ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯊꯥꯗꯣꯏ ꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤꯁꯤꯗ ꯂꯩꯈ꯭ꯔꯣꯀꯣ ꯅꯃꯥꯟꯅꯕꯤꯁꯦ ꯃꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯛꯄꯅꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯁꯤꯌꯥ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯤ ꯑꯩꯅꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝꯁꯦ ꯉꯥꯡꯗꯅ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯂꯩꯔꯕꯅꯤꯅ ꯊꯥꯗꯣꯏ ꯃꯥꯁꯨ ꯋꯥꯈꯜꯗꯨ ꯈꯖꯤꯛꯇꯤ ꯌꯥꯡꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯥ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯗꯤ ꯈꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯀꯣꯏꯔꯕꯅꯤ ꯏꯌꯥꯝꯕ ꯁꯤ ꯍꯧꯔꯦ ꯗꯥꯏꯔꯦꯛ ꯊꯣꯝꯗꯠꯄꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯤꯗ꯭ꯔꯒꯁꯨ ꯆꯠꯄ ꯂꯦꯡꯕꯗꯤ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯉꯁꯥꯏꯅ ꯈꯪꯂꯦꯅꯦ ꯑꯩꯁꯨ ꯄꯥꯎꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯏꯌꯥꯝꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯆꯤꯟꯗꯒꯤ ꯃꯩꯈꯨꯗꯨ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯏ ꯄꯤꯅꯤꯅꯦ ꯄꯥꯈꯠꯀꯅꯨꯅꯦ ꯅꯣꯏꯅ ꯊꯕꯛꯁꯦ ꯑꯁꯨꯛ ꯂꯥꯏꯅ ꯄꯥꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯃꯃꯥꯗꯨꯗꯤ ꯁꯤꯔꯕꯅꯤꯅ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯨꯗ ꯂꯩꯁꯥꯕꯤ ꯃꯥ ꯈꯛꯇ ꯉꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯇꯥꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯍꯣꯏ ꯏꯌꯥꯝꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯗꯨꯅ ꯐꯩꯗ ꯃꯥꯗꯤ ꯂꯧꯒꯗꯕ ꯅꯠꯇꯦꯅꯦ ꯅꯣꯏꯕꯨ ꯀꯩꯅꯣ ꯌꯦꯛꯅꯕꯤꯒꯤ ꯃꯆꯥꯕꯨ
ꯑꯩꯅ ꯀꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯒꯅꯤ ꯑꯄꯪꯁꯤꯡꯁꯤꯗꯤ ꯑꯣ ꯈꯪꯖꯍꯧꯗꯗꯧꯕꯅꯤ ꯏꯌꯥꯝꯕ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯈꯪꯖꯍꯧꯗꯕꯅꯤ ꯑꯍꯣꯏꯗ ꯏꯌꯥꯝꯕꯒꯤ ꯀꯨꯁꯤ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗ ꯅꯣꯛꯈꯦꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ